ꯑꯍꯥꯟꯕꯗ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯄꯤꯖꯔꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯒꯤ ꯅꯨꯃꯤꯠ ꯄꯥꯡꯊꯣꯛꯂꯤꯕꯁꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯕꯨ ꯃꯁꯛ ꯈꯪꯕꯤꯕ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯔꯥꯖ ꯃꯦꯗꯤꯁꯤꯇꯤꯒꯤ 17ꯂꯛ ꯁꯨꯕ ꯐꯥꯎꯟꯗꯦꯁꯟ ꯗꯦ ꯉꯁꯤ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯂꯥꯜꯍꯧꯂꯨꯞ Revolutionary People's Front की वाइस प्रेसिडेंट MM ngongba lubasi की एक्टिंग प्रेसिडेंट ओइना चार्ज पूरगनी ZUF की चेयरमैन ना जेलरंग रीजन की फ्रीडम फाइटर सिंह ना कथकलंबा थोना सिंह लुबसी की फाउंडेशन डे दा नहोंगना ना निसिंख्रे खुरमजरे Mami TV News की नुमिदांगी पाव मियंग ताबीर पुनपु तराम नोक्से बोलोइना असिंगसी मरोइब पावसिंग सनोन पिजरी सानरोइसिंगी नुमित पांगथोंलिबसि सानरोइसिंगबु मसक खंगबिबा इकाय खुमनबु उत्पनि हाइना चीफ मिनिस्टर एन बिरेनना फोंदोखरे वाफमसिंगसी स्टेट यूथ अफेयर्स एंड स्पोर्ट्स न सिंदुना खुमलंपाक इंडोर स्टेडियम दा पांगथोखिबा सानरोइसिंगी नुमित पांगथोखिबा थरम अमदा हाइखिबनि ngasi pangthokkiba thormaduda chief minister and biren chief guest oiduna state asigi youth affairs and sports ki minister K Govindas amasung Manipur Olympic Association gi president oiba hairo kendra gi MLA TH Radhishamna guest of honor amadi minister Govindas konthok jamna mathangsina president and sargya ki thormaduda chief guest ki waru piraduna chief minister and biren hai lamdam asida sanaroi singi numit pangthokliba sina takpadi lamdam sigi sanaroi singbu masak khangbiba इकाई खुमनब उत्पनि हाइना लौबयाई अखोगी इपाइपु सिंगना अमदी मतम मतम गी लाकपा सरकार असिना साना खोनबा असि अदुकी मतिक पामी हाइबदु मसिना ताकपनि अमदी तोंगान तोंगान मफम सिंगदा स्टेडियम अमदी फुटबॉल ग्राउंड साननबा थोरांग कया पाइखले हाइनसु फोंदोखि अदगी अम खंगना आइना उजबदा लालंबे याई प्लीज डोंट अदरवाइज अखोगी एसोसिएशन सिंगदा अनि थोगा करम मन था दोइनो करम मन चलो दोइनो आदा दु थारो रे ये बस मधु यारक्तरे ये मोई टीम दु चले ये सते चुम्बर नंबर खंगदे को सीमा खतंगा मसी गी खरसी सिस्टमैटिकली लायरना इना को की टीम संगबटुंग अमबा करम बगोक दोइनो करम बद ऑनर तो दोइनो करीना कमाइना दे कनाना रिकॉग्नाइज दोइनो सी अखोई द कंफ्यूजन चलले मीडिया द करीदा मद लापनेना अखोई खरा खरा ए मियोई बने नो सिदौ लेरपोने अखोई लेरिंगै हिंगिंगै द अखोई करी दरंगे बा दु खरा थनमग लोइरे उल्लमग लोइरे अदुना आइगी ब पोट खरा थादोकनरगा ममांग द मयांगे ब पोट मांग थारगा थमग दि थबकसे ngambane Chief Minister Maka Taraduna, Sana Khorobada, Ahen Bamiang Piduna, Hogolagli State Asigi, Sanari Singbu Punging Togotpa Oina Amadi, Ate Lebak Sing, Da Pangtuliba International Sport Event Singam, Mai Pakna State Asida, Pangtopa, Namnaba, Babuk Lising, Humputraga Manga, Janba State Asigi, Infal West District Man Janaleba, Mapumanga Sing, Sanaba Center, the project Sing, prepared Tauba, Loikre, Haidiba Project Sing Asi, Indian Railway Ga, Kusan Maduna, Sagadabani. मसीगी मथक्ता खुमल लंपाक्ता लेरिबा मेन स्टेडियम मसीगा मानबा मौंगदा तोंगान तोंगांबा डिस्ट्रिक्ट निपान सिंगदा सानबगी थोरांग तौरी हाइना महांगना फोंदोखि अमरोमदा स्टेट की थाक योंगना मणिपुर की मफम कयादा पाकसना पांगथोंनरिबा कुनगा मरिरक सुबा सानरो सिंगी नुमित निंगसिंग थोरम इंग्लिसिंग अनिगा कुनगुमदोय थोरम सरुक अमो ओइना अमुकोन हाई अमुकोगी लिसिंग मखादा ऑल थौबाल डिस्ट्रिक्ट यूनाइटेड क्लब्स ऑर्गेनाइजेशन Yellow Masa Yokatlo IMC Amsung Baro Laisang Temna Punas
sinuna Mayak Suba district level mukna thangta amadi Thori Jingnaba ngasi lesang them ima Lairambi community hall da pangthokre ngasi ki thormatu da yelho masana yokhat lob Thawal district ki vice president Moirang them Babu Tombi Santa lesang them social worker lesang them Rajen Loitam National Coast Jit Kundo Opendro Thogdam social worker Thogdam Amarjit Tangjum Soktal social worker lesang them amasung Khunai Kanbalup Apunba Maira Pabilup ki president W Maipak Devina president member Singwaina Sawyaki Thermoda Rajen Loitam na Haikibada Lamdamasida Maya Kapachinjak Sing Sidinaduna Khunai si Mang Gadawagi Fibumada Lakpasida Tung the Horuk Liba Mana Singbu Maya Kapachinjak Singdaki Lapso Handuna Sana Konabada Tawai Yahonaba Amadi Taina Ipaipu Singi Matamdaki Lejraklaba Yellow Masana Mia Mayambu Mut Kidanaba Mang Kidanaba Yokatnaba Amasung Horuk Liba Nahasingda Kanganabagi Pandamda Pangtopani Haiki Thermodugi Tang Tamuna Amadi Nupigi Tori Jingba Aduda Saruk Yakibasingda Lengan Fi Amasung Selgi Manasing Mitunglen Singna Yentuki Ras Medicity ki Taragama Palak Suba Foundation de Pangtokre Health Sector da Technology ki Tangai Fadaba Lebana Lengang na Miyang Changba Hauri Haina Health Minister Dr. Sapam Ranjana Fungdokre Wafum Singasi North AOC da Leba Ras Medicity ki Multi-Purpose Hall da Pangtokiba Tharm Adu da Fungdokibani Minister Sapam Ranjan Hai Lenga Kaktana Healthcare Sector Mafung Fanas Chokothanba Wagani Lanayamadi Lenga ka Kusamnadna Miyam Puna Healthcare Sector Chokotnaba Honabada Saruk Yabas Changi Haina Fungdoki Minister Namaka Tarduna Ana Lang Damak Pali Balenga Asina free health card Jingba Kaya Senduna Tongan but Tabuk Thrum Kaya Pakat Palay Cray Tele ICU with the Janimster Hub Waraga spokesman district is the Toraga even teleradiology, but we have started at Bishanpur, Chandel, maybe in 1-2 days. So, everywhere teleradiology. I won't say teleradiology because when you cover the X-ray, so we have to rise above the COVID. We have to rise above them and then do good for the people as healthcare professionals. And seek a responsibility of healthcare. This is not the doctors or the nurses. It's a teamwork, right from the people who are at the lowest grade, right up to the people who are at the highest grade. Coordinated effort, coordinated approach. A system will definitely improve. I see Raj Medicity improving in all ways. Wherever we enter, when a patient enters, treatment by the people who receive them at the emergency or the OPD. Health Minister Namaka Taraduna, Lanayama Dilenga Kilariba Health Sector da Atu Matamda Ahungbakaya Purapangam Cray, Ahungbakaya Su Uragani Hanasu, Fundoki, Ras Medicity Chairman and Managing Director Hais Rajana Fundoki Vada, Sayasiki Mars Tadigi, Ras Medicity Employees Sing 7 Pay Commission Gi Matung Ina Tolo Piduna Hospital Si Oina Employees Sing that Tongan Bakudung Chabakaya Pinaba Tabak Pakale Haiki, Amarumda. Chahikaya Ana Layang Sang Asina, Miam Gidamak, Lepalatan Changsiliba, Kongtangasi, Makatana, Chataduna, Togdang Lokini Haiba, Wafung Hundoki, Magna Makataduna, Hongliba Matamgi, Konglayasida, Miamna Lengaki, Tabak Naiduna, Labiaroi, private sector Singa, Tongan Mahiram da Sangsilakliba, Tabak Torum Singda, Konaya Sigi Miamna, Tona Hapiba, Jangi Hainas Fundoki, Ngase, Pangtokiba, Ras Medicity, Taragama Palak Suba Foundation de Tormadugi, Sargamoina. Ras Free Ambulance Service to launch Toki Thermoda Tanga Kentraki MLA T. Rovindro Amadi Minister L. Susindrona Jingbana Arway Musing in Sarviaki Loinana Hospital Sigi Dr. Singh Nurse Staff Sing Sarviaki. Resource scholar Unduna Hanam Kanabumba organization Matomunda. Say Amada Natraga Anida Natraga Unda. Mapune Papa, I'm mature with Masi Wade, as the Masiam Dravda,
ꯀꯔꯤꯒꯨꯝꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯗ ꯖꯣꯏꯟ ꯇꯧꯒꯦ ꯅꯠꯇ꯭ꯔꯒ ꯃꯗꯨꯗ ꯌꯥꯎꯒꯦ ꯍꯥꯏꯇꯥꯔꯒꯗꯤ at least 10 years of service ꯃꯄꯨꯡ ꯐꯥꯔꯕ꯭ꯔꯥ ꯐꯥꯗꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯌꯦꯡꯕ ꯌꯥꯝ ꯗꯔꯀꯥꯔ ꯇꯥꯏ so that ꯃꯥꯒꯤ ꯒ꯭ꯔꯥꯐꯁꯤꯅ Revolutionary People's Front RPF की President ओरंबा इरेमम चौरेन लेखिद्रब मतुंगदा RPF की Vice President MM ngobona RPF की Acting President ओइना थौदांग पुरगनि हाइना लालु असिगी Deputy Secretary Publicity Robin Kumanna थाद्रोप सेरोलमन हाइरि अबरमदा आइना थिंख्रबा लालु Revolutionary People's Front RPF की निफुगु मरियक सुबा मपोकुमोनगा मरि लेनना ngasi ayuk singjamai police station gi manung channel leiba hiang thangi tonga tonga mafum kaya lubasi ki festun amasung Firal Singh Telaga Tamlam Lehari Maduda Mahom Amada hand grenade Amasu Yanduna Tamlam Lehari Tungda police ki bomb express sing Laktuna Yanduna Tamlam Liba hand grenade Adu take the Kaitan Lofuki Hari Zaliarong United Front ki Taragum Suba Raising Day celebration ngasi Council Headquarter Mount Ararat Khopumda Pangtokre Lubasigi Chairman Jentry Kamaina Thromusigi Athoba Mitunglen Amadi General Secretary Aihong Ramroina Akanaba Mitunglen Oiki ZUF Chairman Jentry Kamaina Hai Ngasigi Numit Asina Aikoigi Miamgi Hak Amadi Asa Singh Baratna Ning Tam Kraba Matungda Lamdam Siki Apam Singh Nahuna Lansing Hali Amsung Kangali Baratna Lisang Sina Nathai Biraba Aikoigi Hak Singbu Yaningba Adu Utung Nabagi Damag Zelang Revolutionary Government Asi Sem Kibani Aikoi Langtheng Asi Naga Singh Taga Nate Aikoigi Mayokta Labor Singani Aikoi Gesing Bat Lambe Lajay Amasung Pandam Asigi Damak Punamak Mayok Nagani Matangi Matungina Aikoigi Philip Lepsabagaluna Yangnabadagi Ngaktok Saba Amasung Yangnabada Landabasi Sinaduna Lakli Aikoi Nakaidong the Su Miamgi Apam Amasung Tazaba Mangaloi Aikoi Amadi Barat Lengaka Apabam Mayo Namada Chaminari Barat Lengaka Cessation of Operation Agreement Sahitong Nobagi Torang locally Aikoigi Isu Amasung Agreement Asi Jelerong na Kunda Letaba Mafum Amasung Lam Singi Damakni Government of India Amadi Government of Manipurna ZUF ki Oiba designated camp ama Mafum Saba ama Laina Mohona Badak Miyeng Chambiu Loinana Matok Tabasing Yeng Sinaba Zerola da Makatana Panke Imphal East District ki Pangai da Leiba Sainik School gi Satra Singhi Raman House ngasi numit yung bumatung kangogdana may chakre amasung amang atakya thokre mi sopgi pawti leitri thogdogadu ngasi numit yung ba khara helakpa adwai da thokhibani office hour matam oibana ka asida leiriba Satra Singh reading room singda lairik paduna laikhibana school asigi Raman House ki ka duda Satra Singh amata laikhidamna maram oiraga asokapan yaukidabani adubu ka aduda leiriba Satra Singhi polam sing ayamba maina sakre hairi mayedu thangnana leiba lobu lomdagi horpa oirungani haina thajanari tungda Manipur Fire Service Team laktuna mai mutapagi thabak kana chathari haiki amaromda Kangla Tombida leiba Mangalam Play Factory su numiyung matamda mai chakpagi thodok thokre hairi to the spot and we tried to douse the fire. Meanwhile, the fire department of the state government was also called up, and the fire was big in the sense it is a hutment sort of building, so the tin sheds and the wood, the structure. Ngasi Federation of Haumi gi Cherolamada National Register of Citizen NRC Manipur da lising samapan yakai mathoida base year oiduna chanan biu haina Prime Minister Narendra Modi da mamang sahi ki December thada memorandum ama Indigenous Forum Taragani gi luchingba singna aiba oina pisin khrabani masida natana CM Chief Minister amadi MLA singdasu taksin khiba laikre matungda Ministry of Home Affairs Government of Manipur Indiana mamang sahi ki August mangada Manipur Chief Secretary da Manipur government applicant da chanaba pokum piko haikrabasu ngasi fawa thabakta onthokpa leitri hari Manipur da India gi wangmadagi changsilakpa mitop sing asibu khandoknabagi pambai oiba NRC asibu apply tawdana tumina leisin bhaibasi yelong mi gi mangjabani hari haukiba sahi inglising ani gatram panda Union Home Minister Amit Shah na India gi state khodimakta NRC chananabagi wafum
parliament thamki loinana Federation of Haumina English singani kungamathogi April da Union Minister da London asida lairiba mitop singasi maram da halan khinaba taksin che pisin khre masigi matung tarakpada mamang sahigi November da Subsidiary Intelligence Bureau SIB gi official singi homda Amit Shahna India gi mafum khudimakta lairiba illegal migrants sing khantuk tuna marebak singda detect and report togodabani haikibasu laikre amadi State Assembly da iramdam sigi yelhomi singbo mitoptagi kanjanaba NRC 1951 base year oina chanhanaba warep lofum to haina FOS ki Secretary General Yezing VCC na hairi kadana thatrokpa cherol amagi matungina haukiba tang 13 ki nungthin pung 3 da Special Cell Delhi Police na Sarita Bihar Delhi da Manipur ki miyo eni hangang police station ki Laifam Kunong dagi Ranbir Singh LS Tingko sahi nifu gumdoi apokpa Swarup Singh amadi loyang ambu itosa sahi kuntra gumdoi ani dagi opium kejiyang khai konana pagat kiba asi Manipur gi mingchet thiba tawdo amani hairi Special Cell Southern Range Delhi Police ki Deputy Commissioner of Police Alok Kumar gi press statement da itosa International Drug Cartel ko ama Manipur da laire haibasi lengang asina tarai lobo chumloi Deputy Commissioner gi statement asida Myanmar amadi Manipur digi purakpa yamlaba drug sing Delhi Punjab atai mafam singda sahi manga dagi taruk hena itocha International Drug Cartel asina thadok sajin gi thabuk tawduna lakli haina phungdokli masida itocha drug cartel asi kanano kadai dagino makhoi gi tungda kana leibagi haibasi waron drug sangsilakliba Manipur legangna itocha International Drug Cartel gi langla langjin putho uhairi Yam Nangang Libadi Fagaliba Mioy Ania Sina Brejakar Assam registration number Amada Imphal to Delhi by Rota Puramba Sini Aduga Manipurgi Haitu Singtoraba Law Enforcement Agency Singna Fabo Gamdraga Delhi Police na Fab Hibisni Mamang Dasu Manipuri Machakana Drug Kakonana Delhi Kolkata Madhya Pradesh Guwahati Ati State Singda Fagar Palekre Manipur Sport Amadi Culture da malem da masak taklamba adu drug ki hotspot ama oina masak khanglakpagi fibam da leire masi yamna ikai ningai ni haina phungdorokli Manipur da war on drugs angsinduna drug kaya phakatli poppy plantation kaya amasu yanthalinge cher asida Manipur dagi chatkiba drug sing atopa state singda phabagi paw toina fangliba loinana International Drug Cartel Manipur da leire haibasi taraina lobo chumloi masi hosik phamliba assembly session asida Legislature singna leibak asigi tungi khamiraga kupna khanabiu haina su phungdorokli ngasi ayuk pung 5 tarom tarakwa da Thawal District Police ki Senior SP Jogesh Chandra Habujam gi mi makada Additional SP Thawal O Wangkhombana Lusingduna Inspector K Nitranjan Singh OC Thawal PS amasung taraga taruk suba Assam Rifles ki kalam galoinana lilong Maya lekai da illegal oiba drugs sing losinduna laire haiba paw phangwadi mafam aduda sangsinduna yum amada red chathakre hari Combined Security Team asina long awang lekai da leiba fundre mayum Sagir Ahmad LS achouba sahi nifugataruk apokpa lekhidraba MD Abdul Halim gi mayum da thiba humbagi thabak chathaba matamda yum adugi campus ta khamduna leiba Maruti Alto car registration number MNO 4P3177 gi manungda asang machugi blanket cover ama car adugi maning thangba sitta leiba thinakhi police team aduna blanket cover adu hangdoktuna check tabu matamda sapon cap 85 da hablamba brown sugar gram chanipan ga kontra ga nipan fagar pangam khre hairi fagalaba drugs sing amadi mioi sing adu makhataba legal action gi damak Lilong police station da sinakre hairi Taragani tu suba Manipur Legislative Assembly ngasi famkiba mangani chanba budget session da House leader amasung Senthumgi Thopuriba Chief Minister Nongthomam Birenna tongan ba demand ki semba sahi English ngani ga kungumdoi kungamari gi apunba senpham lupa crore lising mariga chaniga yankhai lakh yankhai humdoi lising nifugo mapan House da putuktuna khanaraba matung pass tawkre House da pukhatkiba pukhatuna Pass Tokiba demand sing adudi State Police, Public Works Department, Vigilance and Investigation Department, Fire and Protection Department, Jail, Home Guard amasung Economics and Statistics ni.
Wangkai Kendra Anowo Chakutpa, Maikeda Pukanaba, Lep Tana Honari, Turilopal the Sariba, crematorium sing Asiki Mota, electronic crematorium na Moho Silabadi, pollution control to Budamating Organi Haina, MLA Tangjam Arun Kumana Fondo Kre. Wafama Singasi, Nongwebung Chapram Later Development Committee ki Marak Suba Foundation de Kam board meeting ga loinana Wangkai Kendra gi MLA Tangjam Arun Kumana Nongwebung Primary School Lampakta Multi Utility Park Semgo Sakanaba Committee asida daita sinabagi thorom da fungdo kibani. Fazana marang kaina daadawa protection pangdaba jaga mayam ama leiyana akoi honorable CM gi amasung honorable minister gi puning chingjarakanda adu bita sona jarakani adu banda siam nungai ba mana anda chingkai chingdagi lakpudba ha project si success oirgadi akoi wa kaiken si paising gi awa basi kokka ga na du kanjing maram di akoi wa kaiken du leiba water reservoir si masing taren hena no sabani sida leiren ke bugi mapan da leire adigi tongan tongan ba bugi laiwang ma da leire MLA Tangjam Arun Kumar na Makatarduna, Ngasi Pangtokiba Toromatuki Sarwam Oina, Nongwebung Chapram Later Development Committee na School Adugi, Akoi Bangak Selagani Haibo from Hongdokibada, Tagat Hongdoki, Wangkai Kendrigi Manung Chanda Pakaliba Tongan Tongan Bas Chakot Torangi, Matangsu, Miam the Wafumkea Tamki. Imphal West ki Sagolban Tagil Patalaiba Standard Public School gi Ngasi Mari Suba Parents Teachers Meet Pangtokre School Adugi Conference Hall the Pangtokiba Tormaduda Mahiroi Singi Mama Mapa Singa Oza Singa Wafumkaya Kananaki. The Standard Public School gi Principal Lystrom Rajesh na Haikibada Tongan Tongan class ki Oina Parikyada Ma Wangna Pangpa Satra Singbu Ikai Kumnabo Utuna Puning Takot School asigi parents guardian Oza Madi Satra Singi Katokpana Nongmadi education sector da Magul Labor School ama oiragani haiki. Ngarang numidang Imphal East District ki Haingang Police Station ki Manung Chanba Haikuru Makong Masjid Maningda Sakhangdaba Singna Nupa ama Nongmoina Kaplom Lehari Sakhangdaba Singna Nongmoina Kaplom Badagi Soklaba Nupa Dugi Maming Muhammad Mikhu Chai Nifugumari Apokpa Muhammad Bilal Khan Haikuru Makong Umang Lekai Degini Hari Police Taki Fangwa Pau Nahai Taudu Adu Garang Numidang Pung Tareka Minute Kun Mangarum Taba Matamda Haikuru Makong Masjid Maning Daleriba Kaksa Ground Manakta Tokibani Taudu Aduda Muhammad Mikugi Koki Sarukta Nongwai Maru Ama Panki Taudu Adugi Pau Pangbadagi Hangang Police Station gi team Ama Mapamaduda Junction Bagaloinana Soklaba Muhammad Miku Kudakta North AOC the Labor Ras Medicity da Pukatki Mahak Hosik Private Hospital Sigi ICU da Laikanari Hari Taudu Aduga Mari Lainana Hangang Police Station case Ama register Tokre Hari Laigi Haktaki Hosik Fawba Chanaduna Lagliba Lamta Thagi Ahanba Thangze the Pangtokpa Saroi Kangmagi Thorom Ngasi Lamta Thagi Tarukni Panba Thangze Numit Asita Laing Tau Sanamahi Temple Board ki Maiba Maibi Pena Amasung Board ki member Galonana Lamta Thagi Ahanba Saroi Kangba Kurai Ahong Pung Tera Wangthonbi Pung Kongba Sadu Pung Amadi Kawalam Dai Pung da Ayu Anganbada Laishon Chunga Lunana Lewaki Chanakangon Ngakna Lepaki Yai Fanaba Pangtokre Thromaduda Vice President Vidyapati Senjam Elias Wakal Lamchingba Amadi Maiba Sanglakba Salam Manina Luchingduna Saruyaki Amarumda Ngasi Ayuk Khwairamun Kaithilda Layam Amadi Ima Kaithil Ahumgi Ima Singapuna Lamta Thangza Malia Kum Dishing Ahumuga Chamriga Kungamatoigi Saroi Kamina Kibagi Throm Ama Pangtokre Hairi Hadak Thagi Tang Mari Amsung Mangada Ekme Higher Secondary School da Pangtokiba Ahum Suba Yari Mock Examination Englishing and Kunumdoigi Makuk Matang Tarak Labasingda Manamatum Yatopagi Throm Ama Ngasi Yaripok Bazar da Leba D4 Computer Training Institute Pangtokre Maths subject ki Oina Makuk Tarak Labasing Adudi Asandra Kuman Tapak Mayum Junet Nisar Kaisam Hana Devi Kunongbam Tarjit Amusung Lystrom Yangbani Aduga Science Subject ki Oina Makok Tarak Sing Adudi Asandra Kuman Kaisam Hana Devi Tampak Mayum Junet Nisar Kunong Mayum Video Sir
Prena Chingangkham amasung Brainy Khangabamni. International Peace and Social Advancement amadi Kangleipak Students Association Jiribam District Council anina sinduna apunba saklon ama sagatpagi anowa miyeng ama haiba panamda numit humnigi oiba youth leadership residential camp hodokre torum hodokpa duda retired SP Y Ashok Kumar IPSA headquarter gi advisor KH Singkhai Luang Jimwak Mani Jiribam gi President TS Jini Devi Sipoi Mituni Lakipur Kasar Assam gi Vice President and Biren Singha amadi Lomi Lipun Lala Haila Kandi Assam gi President and Viswajit Singhana Chief Guest President amadi Guest of Honor in Saryaki Residential Camp aduda Lala Haila Kandi Kasar amadi Agartala gi Miyoi Singsu Saryaki Loinana Camp aduda Campers Yankhaina Saryaki More Battalion gi Marak Suba Assam Rifles na ngarang More Police Station gi manung chanba Pangal Basti Moreda Nupa Madagi Lupa Crore Ahum Henba Longi Sana Kangen Pagat Krehari Assam Rifles na Asanaga Konana Faraba Myo Edugi Maming Lunkon Pau Guite Chahini Fugumdoi Apopole Kidraba Pen Komang Guite More Haizang Village Ward number 9 Digin Hari Assam Rifles Timaduna Lunkon Pau Guite Dagi Punna Sana Kangen Nifu Chorakna Kezi Taruka Chatuka Nifu Lumba asi market lupa crore ahum hena oigani hari fagalaba sana sing adu custom department moreda kusina kre hari Tuzang Waisong Government High School asi hausi shortage of teaching amasung non teaching staff yamna wacharabasu khwaidagi performing fazaba government school amo Kangpopi district asida oiri school asida khwaidagi yamna punna satra satruk lom tamli asina tapadi school asi best performing school oiri haibani adubu ngaklibadi school asida sumnatagi teaching amadi non teaching staff tare kaktana school asi chalairi Cookie Students Organization Southern Hills General Secretary Thangtinlen Hokip ki team galoina na Cookie NP Kangpopi gi members singna school asida chatuna school adugi awarapa yingsinkhre hari paumi singda hairaduna KSO Southern Hills Education Secretary Abraham Hawkipna School adugi hauzik aiba piom asida nuaitabu fungdrokli mahakna high school asi state government gi school faganasi mission makhada leibani school Kangpopi district ki oina satra khwaidagi yamba school oibata natna district asida khwaidagi best performing government school am oiri school asida oza ahum handakta retire tawkiba amadi oza manga transfer tawkibadagi hauzik school asida sumnatagi teaching and non-teaching staff taret kaktamuk leiri aduga mari leinama authorities singnasu transfer tawkiba oza singi replacement sing thabidana leiri maramaduna school asigi administration da achouba problem mayuk nari hari ki Hawkip Right to Education na Act of 2009 matungina satra amasung ozagi ratio asi primary level da satra kuntra kudingi oza amom legadamni aduga upper primary level da satra kuncha ga manga kudingi oza amom legadamni aduga school asigi film asi yengragadi oza taret khaktana satra chatruk takwasi unjustifiable ni haiki student body asina mari lenaba authorities singda atuba matamda retired amasung transfer tawkiba oza sing adugi replacement tawnaba honaduna teaching staff tramapon amasung non teaching ani thambiduna school asi chalaibi yanaba sinbiyu haina appeal tawri Inspector NG Johnson Singh OC Singmai PS ki mi makhada ngasi ayuk pung ahumnom tama tamda Singmai Police ki team amna Kanglatombi Santipur da huran kiba 2 wheelers TVS motor NTOC 125 race CP registration number MN06SH1051 asi phambungam khre hari ba 2 wheeler TVS NTOC 125 race CP registration number MN06SH1051 asi ngarang Chara Harzari dagi Ranjit Buzel chahi kungamanga apukpa Yam Bahadur Buzel na Kanglatombi Santipur dagi huran kre haina Singmai Police Station da complaint ama thangalakpadagi Singmai Police regular case ama register tawduna FIR palaba matung huran kiba gari asi
thidabo investigation tabo hokibani aduga ngasi ayuk anganbagi pung ahum lom taba matam da hairiba gari asi Kalatom Bisantipur da Laibaramdagi Samjit Sabum Boyai Singh Sahi Kungama Apokwa STK na Thoduna Lakpatigi Fare Harias Gari Asibu Thoduna Lakiba Boyai Judicial Magistrate First Class Imphal West to da Putok Lagani Hari Haukiba February gi tang tareta singnaningai oiba mongda sirambani hariba Sangai Teldagi Abema Mapureba Ziribamdagi Nongthomam Sanatoi Asigi Misiga Bani Lenana Sangai Tel Makhalekai Community Hall da Sangai Tel Police Corpus Fawba Miyamgi Oiba Khongset Ama Chatkibaga Lenana Mifam Amasu Pamkre Hari Mifamadu da postmortem gi report kan biyo amadi mahagi Mapureba su Fabio Haiba Kholau Kaya Lauki Hari Manipur gi DGP dasu Miyamna Mari Lenaba Police Station da investigation asi Fajana Satan biyo amadi FIR amasung register tabiyu haina hajrakli makatana mifam masina police na laikidrabi asigi mama mapagi warol laudriba karigino mathanda sijab oirabasu karimata tiganingai leitabra haiba wahang kaya thagalakli case adu da police na lokaliba khongthang asisu yamna tapi haina su makatana mifam aduna fudroki Writers Forum Manipur na malemgi mamalun numit ka mari lainana hokhiba February gi kunga thoida Imphal East District ki manung chana leiba Kairao Kendra gi Langdumda state ki thakta Writers Platform Koba Literary and Cultural Body ama semkhre Dawna semloba lub adugi pandamdi mahusagi lejaram laba cultural heritage and social values singbu waring saring isai sumang kumai mami kumai oina ithoktuna mapung phaba loina silon gi masak ama ohen bani hari Patriotic Writers Forum Manipur na Manipuri lolgi chahi kuntha manga gi bakhada leiba saireng lyric singda piduna lakpa arambam ibungohal amadi Binod Kumar Literary Award English ngani ga kungani thoi ngasi naha oiribi aibi wanglembam niranjana da khusinatuna ikai khomnabaga loinana toijam bogena iba saireng gi lyric super fine phongkre ngasi nungthil pung ama taba matamda Manipur Press Club ta pangthokiba Thormatuda Athoiba Mithunglen oina Saruyakiba Department of Art and Culture gi Director Laurembam Kishorjitna Phongdokibada Sai Kotingi Manipur gi aibi singna iba lyric sing State Central Library na leiramba adu khudong chadaba kharadagi sai khara leiba ngamdana lakibadu maung sagum leibana Art and Culture Department na honari Raja Ram Mohan Roy Library Foundation Kolkata da Pifam Thokwa State Share Pijakre COVID-19 pandemic ina maram oiraga RRMLF na pirakadaba share piraktabana maram oiraga lyric sing leiba ngamkhidabani aibi sing gi awaba khudong chadaba kaya asigi yenglaga mathang sahi phawgi manungda leinaba thorang tawri writer singi puning hanthabigano kesojina makatana phongdokibada Patriotic Writers Forum Manipur da maruwaina naha oiriba sayeng iba singda priority piduna leptana sahi kutingi award piduna ikai khunaba utuna naha oiriba writers singi mafum ama pirak libasi yamna nungai fawi adumna award kya piduna puning thogatpaga asina lamdam sida naha oiriba aibi sing thoraknaba yimpham amasu thonbani haina khalli ngasigi thorom aduda Patriotic Writers Forum Manipur President Nauribung Khambaluwang na thorom mapung oina saruyaki loina Awang Singmai Scheduled Caste Development Committee ki Secretary Khwairaphom Ishwar Chandra amadi EZCC Kolkata Ministry of Culture Government gi India gi member Thingbaizam Swaran Kumar na akhanana mitunglen oina saruyaki The Oriental Labor Association Wangkai ki President Huidrom Badan Kumar Singhana khuyek piduna thadroko cherol amana Minister Laisangtem Susindro Maiteibu Ilbung Water Supply da intake oil pump ani tharktuna maike dongi isingi awaba kharada oirabasu kohonbi bagi damak thagatpo hongdorokli loyena matungdasu isingi awapa lehendana ba honarakani amadi miyamgi khudong chaba homsing yengbiraga tube well hutna hen ising piba ngamna bo honarakani haibagi thajaba
club ki maiketi tham mi haina su phungdorokli Imphal Kangla Nongpok Torban da hapta amagi thangjan khudingi pangthokadaba band performance ngasidagi hokre ngasi ahanba oina first ever brass band gi live performance utkibagolona Kangla Nongpok Torban da awa potha lakiba mioisingsu apamba isai gi band performance utki ngasigi thormatu da first ever gi CEO Dr. S Ibomsana haikibada Chief Minister gi invites initiative makada miyambu awa pothanam gi tamok fajaba mongda Semliba Kangla Nongpok Torban asida miyambo entertainment tongnabgidamak brass band performance asi piba hobani district singi Manipur police team amadi tongan ba battalion singna thangje khutingi brass band performance pigani hainasu Dr. S Ibom Chana Mami TV da phungdorokli ada masida khoina khoi Manipur police department asu myam lakpiriba mayam visitor singsibu entertain tongnabgidamakta khoi ngasi February gi tarik 9 sidagi horaga khoi brass band koi performance koi pizaba hogjabani ado koi mayam masi enjoy tobiyu aduga koi apam sei khanbiyu koi ga Manipur police department na mathang koi atai unit sing aduga haibadi khatai district police aduga atai battalion sing su koi mathang masi performance koi tawjarakhigani koi performance koi pizaba hogjabani ado koi mayam masi enjoy tobiyu aduga koi apam sei khanbiyu koi ga Manipur police department na mathang koi atai unit sing aduga haibadi khatai district police aduga atai battalion sing su koi mathang masi performance koi tawjarakhigani ada masida khoina koi Manipur police department na su myam lakpiriba mayam visitor singsibu entertain tongnabgidamakta koi ngasi February gi tarik 9 sidagi horaga koi brass band koi performance koi pizaba hogjabani si performance koi tawjarakhigani TZ Foundation for Arts and Culture Complex Sagolmang Imphal Isna Sinduna Nipan Suba Manipur Cultural Festival English Singanika Nithoi Kungumdoi Masi TZ Complex Asida Rajya Sabha gi MP Maharaja Laisemba Sanajoba Isamgi former president amadi social worker Nongthom Rajendro Boy amadi Thoksom Sarjandra nominee valley to MP of Rajya Sabha Maharaja Laisemba Sanajobana Tharonggi athoiba mitung sing oina sargi adra ngasi hogdokre Tharonggi athoiba mitung singna culture gi maramda ofum kya thamki Inkhalak liba naharo singbo nisagi ipakta luki gadawbodagi kananabagi pandam da sinba Manipur Players Day English singani kunguhumdoiga mari lenana MSF na satrakpa sanaro singi nuwit haina mingtonba football match ngasi Khongjom Papal RDU ground desam amadi MSF anina final match sanaduna losinkre sanakiba match aduda desamna MSF fu panjal amasinona maithiba piramki match adu loiru matung Mami Thawan amadi Mahero Loop Taruki Thomisinga exhibition match amasu sanaki match aduda Mami Thawana Mahero Loop Taruki po panjal ahum sinoda maithiba piramki Tharumadu saru ama oina MSF ki Maheroi nupi macha singa Papal Lekai gi nupi macha singa tug of war amasu hapki tug of war adu Papal Lekai nupi macha singa thoiki Tharumadu da Swam Ibetom B Devi ex Zilla Parishad Langathel Langpok Lapam Damayanta Devi ex Pradhan Texam Grand Panchayat Thawbal Chingtham Biswanath General Secretary RPU Club Papal Khongjom Galoina Maibam Julius Khuman President MSF na President Member of Saruyaki Hasi makhatar pada sanabu pau pizari Jiribam District Cricket Association JDC na sinduna Jiribam ki Mahi Khulenda leiba multipurpose sports complex ta tim tara nithoina saruyaduna first JDCA T20 trophy English singaninga kungomdoi hogdokre hogdobgi tharmaduda AJSA gi President M Brajakanta Singh amadi Jiribam Olympic Association gi President L Ranjit Kiar Singh amadi Dr. H Joy Kumar Singh Advisor Jiribam District Cricket Association na President Member oina saruyaduna hogdoki ngasi ahanma match ta Ichel Club Dibong amadi Rainbow Club Islamabad Jiribamga sanaki Ichel Club Dibongna toss ngamduna batting hoki aduga Rainbow Club Islamabad Jiribamna fielding toki Ichel Club Dibongna batting paituna over 20 da all out oiraga run chamaga humphumdoi yeram laga run chamaga humphumari target thanungki
Rainbow Club na over taragani panda all out oiraga run chamaga taruk yeramlaga match adu run yankai ga tareta maithiki ngasi sanakhiba match aduda Ichel Club Diwanggi sanaroi Romendro Singha man of the match oiki ani shuba match tana JIDVA Jiribam amadi Samu Punbi Kanglicha Club SKC ga sanaki SKC na toss ngamduna batting paiki aduga JIDVA na fielding toki SKC na batting paiduna over kunda wicket tara siraga run chamagani yeramlaga run chamaga hum target tamlongki Samu Punbi Kanglicha Club SKC over kunda wicket tara siduna run chamagani loduna match tight oibadigi super over da JIDVA na thoiki ngasi sanakiba match aduda Ichel Club Diwanggi sanaroi Romendro Singha man of the match oiki ngasi match aduda Pradeep Kumar amadi Pritam Singh na umpire oiki Manipur Kang Association gi mi makada District Kang Association Jiribam na sinduna Hilgat Kang Sangda friendly match ama pangthokre Players singbu puning thogotpa oina pangthokiba friendly match aduda Manipur Kang Association bu District Kang Association Jiribamna kun amadi kumathoida maithiba piki ngasigi match aduda Imphal daki RK na referee oiki ngasigi friendly match aduda L Somarendra Singh ex Pradhan Hilgat Gram Panchayat and Joy Chandra Singh President District Kang Association Jiribam amadi M Brajakanta Singh President AJSA na Chief Guest oiki President amadi guest of onedra phamki District Sports Association Kaksingi Makada Sena Athletes Organization Kaksing Warina Sinduna Taragani Pansuba Sena Club English Singadi Kungumdoi District Level Under 15 Boys Football Tournament Sena Athletes Organization Kaksing Warina winner oikre Kaksing Wari Khuzam Patki Sanabungda Thasigi Taragani Toidagi Team Mangana Sarugyatuna Chatrakiba Tournament Adugi Ngasi Chanakiba Final match da Yumbu Oriba Sena Athletes Organization Kaksing Warina Kaksing Football Club Kaksing Panjal Ani Amada Maithi Bapiduna winner oikibani SAO gi Mai Paknabagi Panjal Singh Adu Muhammad Zakir Khana Kontraga Modu Shuba Binita Panjal Amad Aduga M Ronaldo na Yankai Nitu Shuba Binita Panjal Amasanki Maithi Horoba KFC gi Amatangaraba Panjal Aduna match ki Nifuga Nitu Shuba Minita S Amiskar na Chankibani match ki center referee na KFRC gi N Selects Amasung L Vidyanadabu match ki Tara Shuba Amasung Kuntra Shuba Minita Aduga SAO gi L Ronit Pusu match ki Kuntra Shuba Minit Singda unsporting behavior ki yellow card book toki Tournament adugi KFC Kaksingi L Bidyanda na L Panjal Manga Chanduna highest scorer J Kaksingi Nomaitem Baichung na best goalkeeper YWU gi Kaksingi TS Aditya na best defender AIFA Ireng Bangi manager L Malewangan Bamaitay na best manager SAO Kaksingi coach Naurem Vikas na best manager SAO Kaksing na best fair play team SAO Kaksingi M Ronaldo na man of the match SAO Kaksingi Rasi Pukramum na best player SAO Kaksingi Naurem Livas na best midfielder amasung SAO Kaksingi Muhammad Zahir na best striker gi manasing phangki Dako Mamang tha January ki tang 3 taki hona Ningtham Kang Tournament Parichal Committee Bangladesh na sinduna Bangladesh ki Maulovi Bazar gi Adampur Bazar gi Kamalganj ki Naya Patanda Sathariba Ningtham Kang Tournament English ni konumdoi ngasi sanakiba nupi gi final match da Nongdo Leiman Kangkhut Naya Poton amadi Radha Govinda Kangkhut Mongolpur ga sanaki Nongdo Leiba Kangkhut Naya Poton na tos ngamduna Kang Kapo Hauki aduga Radha Govind Kangkhut Mongolpur na Maikei Khanki Apibu matamda Nongdo Leiba Kangkhut Naya Poton na Radha Govinda Kangkhut Mongolpur Panjal Nipan Mangada Maiti Bapiduna Nongdo Leiba Kangkhut Naya Poton na champion aduga Radha Govind Kangkhut Mongolpur na runners up taki
All Manipur United Clubs Organization gi mi makhada United Clubs Organization of Bisnupur District na maru oiba thodang loduna maira paibi apun ballup amasung laimaro loop ka punna kusamnaduna iramdam Manipur asigi yelho masana ama oiriba kang masana gi exhibition mes ama sanaroi singi numit ka mari lenana ngasi kang sanglen ningthopong awang khunungda pangthokre ngasi gi thormaduda All Manipur United Clubs Organization gi Secretary General Dr. Norendra Thoksom W Basanta President Yukobit and Thambalema President Hai Sumila General Secretary Amuwova Bisnupur District ke athoi bamitung sing oina sarukya ki ngasi gi sanoi sing numit throm aduda Dr. Norendra Thoksom na yelong manas masana sing yokatuna thambagi tangai fadam sing matangda wafum hungdoki ngasi kang exhibition mes adu mipal amasung liberal lupna athoi en sing tanaki Hazilo sila pada maru ibu pau sing amuka na pizari. Sanaroi singi numit pangthong libasi sanaroi singbo masak khang biba ikai kunaba utpani haina Chief Minister and Biren Haikre. Ras Medicity gi talaga mapalak suba Foundation Day ngasi pangthokre. Lal Holup Revolutionary People's Front ki Vice President MM Ngauba Lubasigi Acting President oina charge puragani. ZUFK Chairman na Jelarong Region gi Freedom Fighters sing na kathong lamba thongna singbu Lubasigi Foundation Day da nahongna na ningkre. Ngasi gi Mami TV News na pijaba na midang ipaw matang asita lusinjari miyeng tabiru sungba mungkana khurumjari.